Manipur Forex Trading Channel na mayam amukan na taran oksari ngarang hariba channel achana semjakiba live chart analysis ahanba madugi result yengminasi ma profit or loss akoi madum tang yengminasi ngarang semjakibada euro USD gi magi buy zone je ngarang boga ma se akoi buyer sing na ma se control tawi haibagi magi kenoda adugi mawongda aina sigi buy zone ani khak semjai hariba buy zone euro USD ki buy zone ani sidagi ma se reaction thogadi hariba market se ai buy tawgodoi bani adamaku hariba sigi liquidity yamna sagalamaga market sigi buy zone yawramdre aduga sigi mafam sida market character change lakre 1 minute ta amtang minase okay see 1 minute ta changkhelakpa matamda mahak se akhogi sigi mafam si yorakadra haibagi thajaba amakak leijai maramni si makada lots of liquidity mark create tawbani adugi mahutta si yorakadawba khara watlingaina pips khara watlingaina mark se 1 minute change of character leigre change of character leibana maram oikanda makada su liquidity leibanina masigi trade sida yam chawa risk ti ai pujadre only 0.5% risk tamak lauraga trade lawi maki ngarangi sisina risk reward che kyamu oigedabno haiba matamda sigi trade sina se karigumaina 1% lauram matagadi 11.54 reward che masi gain tawdabani adumaku 11.54 gi tangkhai khatamak misdagi ai gain tawba ngamjai maramdi aina masigi risk only 0.5% ni masida in every trade ta sanariba risk ki pip masing je hai stop loss se only 5 pip khaktani 5 pip ne stop loss oraga magi TPD magi unmitigated zone amada ai TP thami ana sigi si the TP lay aduga sida laire ada marks yamna tenba matamgi manungda hariba TP ase hit tawba ngami adama saida 11.54 reward ne adumaku aina risk ta only 0.5 katamak lawi banina mark se 11.54 ki tangkai katamak magi reward oina mastegi pange masina euro USD ki ngarang kano tawkiba ngarang ane analyze tawkibadugi reaction si yogdebida sai jaga da reaction thokapodagi hariba mafamdagi reaction da yengaga makada liquidity su laibunina ina risk yam chawna lawba ngamdre aduga amana CADCSF se ngarang gi kenoda okay ngarang boga mark se koigi seller na ma se control torba laibune CADCSF se si mafam sida si market na side lairingai dagi aina sigi je yekjabane ana si mafam dagi ma samai la si mafam jaga laga samai la kani haibagi magi direction amakak sina yekjabane adama se kadai jaga dagi reaction la kai matam da sigi mapan dagi ma se reaction la ko hawe 1 minute ta itong da jage okay so 1 minute ta la ko matam da ma se kadai dagi reaction hoge haibabu si mafam dagi ma se reaction la ko hore magi reaction je dagi lakre maram aduna sisu magi som side ta keno laibunina liquidity laibunina high liquidity je mana khitang di grab torome high liquidity grab toromaga mark se ida change of character 1 minute ta pire ana aina masisu liquidity adum phajana lai mathakta magi keno su fully mitigated tawdabunina only 0.5% khatam ai risk lawe aduga sigi mafam sidagi sisu every trade kuding se only 5 pip khaktane ina keno thambase there is only 5 pip 5.1 has 5.1 laire
सी मफमसिदा आइगी टीपी थमे मदुगा महाक्सिना मुक मसाइगी मागी सिगी टारगेट से सी भोग थमने सी मपाजे सब चाबी टारगेट से पालमगा मार्केट से मुहन की सिगी एनालाइज हौद्री ngarangi analyze to result sum yumina jaina mayam du chabne sigi mafam sigi sigi zone dagi magi sense of character firam zone dagi ite changa ga sumaina kaino sima ngarang phange tizu aino only 0.5% katamak lawbune kaigum aina 1% risk lower mataga 7.82 reward se phangadabune adu 7.82 gi tangkai damak magi reward se phange ngarang sibo sigi trade ani sibo di loss oidri then aduga mathangda ngarang thagachagi only 3 trade ki analysis ne masi sigi analysis na mu kamai tawo sina mu gbp yen gi analysis ne ngarang gbp yen gi analysis ne kamai taw ki kya matam da market sina sai jaga de or kana sigi the sense of character piram makanda sina 15 minute change of character ni manu piram muse buyer singna ma se control tor ko gi matang da ina buy taw no gi sem thara mane si mafam da adugu sidagi hena kudung chaba mu kai la kai matam si makha da liquidity ji ma grab toksale grab toksala kana ma change of character 1 minute ta phange si mafam da aina ngarang sai jaga dagi oiba yai haina khalam mafam da reaction amta laite sigi makhada sigi liquidity grab tor matung da ma ki reaction je lai ana sigi mafam dagi reaction je am fajaba reaction amakak lai hai tare ana direct sidadi ai 1% kaino je lawai si ju only stop loss se 5 pip katane 5 ka 0.1 amadi yala sigi stop loss se thame adu magi target si lai re sigi di magi one is my reward says 16.78 reward says he mak chapchana mak adumak masi kaino tawga ngami mamdena 1% direct adum kaino tawi ma ki fast tp di sida lai re adu fast tp de lokthok tre trade and manage oina tawre asi jaga sta ma kaino tawi adu 1 minute yeng se ma 1 minute ta kam haina tawba ke habado okay sigi 1 minute sida aina khanma sigi zone sida ma the reaction je fadana ma sense of character gi pi bangamdra ma makha da lairiba liquidity je grab tor matung ma ke change of character pire change of character pire puna maram wa kana hide lairiba 1 minute ki aino sida gi aina trade se buy limit thame buy limit se 1% risk lawe sigi risk sida gi aina 5 pips stop loss se 5 pip ne aluga kaino se stop loss se 5 pip lawraga sima pam jagi magi risk reward se 16.78 reward masi aduma soide bide gain to ki yam ngai ang trade ahum kha aina analyze to matam da trade ai basidi ma je soibuju ai di stop loss pan musu adu tp pan musu aduma hariba ni se adum oigedabani maram aduna rangi trade ahum ge analysis ma ge result adum phajai ahum ki profit loima oi amta stop loss palamre masi damakta adukimatik nuajai aduna mayam any hangning khotning ba question kare kara lairaga su ai description da ai number dum tang hapsaramge mayam gi apama question khangning khotning lairaga de adum hangbiro mayam amuka na taram oksari thank you